ngasi phongkiba tongan ba manipuri siphongsinga masum thokiba thawdo wathoksingi maruoibi I pausing khonga saraga manipur top channel gi maikedi gi myamna thamjagi ahanbada India Leingak Nungsitigi power gigawatt sangwa lakliba kumsing English ngani kuntra phaobada lounaba Pandam Thamli Isel Express ta phongkiba paukhra India na English ngani kuntra da nungsit amasum nungsagi maisadigi renewable Kefati lounaba Pandam Thamli badu phangnanabagi dama India gi dollar million saniga kungo humdoi invest over mathau tari haina Bloomberg NEF ki research committee amana nauna pirakpa report amada phongdorakli India Leingak non fossil power sizinaduna nungsa amadi nungsitigi lawba power asi English ngani kuntra phaobada sangwa gigawatt launanaba Pandam Thamli bani Pandam asi phangnanabagi dama India na paksana renewable energy phangnanabagi dama funding tawba mathau tari Mathangi sahi nipan phawbagi manungda dollar billion saniga kungo humdoi thabak asigi dama mathau tagani haina report asina makhata na phongdorakli kumsing English ngani kunga mathoigi November da COP26 ta India gi Prime Minister Narendra Modi na India gi oina thauna senba gari amadi fossil fuel sizinabagi sang asi sarani phugu mangagi sang phawda English ngani kuntra phawgi manungda hantan gani haina lauthokhiba laikhrabani aduga kumsing English ngani humdra phawbada maikhu thokanbagi sang asi zero da hantanabagi Pandam Thamli haina sumakna miyamna phongdokhibani India na sel thadadun English ngani kuntra phaobada renewable energy phangnanaba Pandam thamkiba adu Power Foundation of India ga khusamnaduna aiba sirol oina phongdokhrabani matamaduda India gi cooperator singna pirakwa thajaba amada company singa sina English ngani kuntra phaobada India gi thamliba Pandam adu gi sada marfuga taruk phawba phanganbada mating pangwa ngamgani haina phongdokre haina su BNEF na thadurakwa worol amada phongdorakli English ngani kunga mathoi phawbada leba asida samaga humfuga manga gigawatt ki zero carbon generation gi oiba energy hanana puthokpagi thabak hokrabani tanja asida Central Electricity Authority na mangjona khangalakpada leba asigi sijinari ba koila gi sangasi English ngani kunga mathoi phawbada sara yankhai gumdoi hanthana bagi thabak hokrabani masi English ngani kuntra phawbada ri sara kuntra gumdoi gi sangda hanthan bangamlagani matamasida solar amasung wind energy digi sara yankhai gi mathoi make up tawduna English ngani kunga mathoi digi di sara kunga humdoi solar amasung wind energy lokhat pangam khrabani hanisu pausna makhatana phongdorakli atopa paw madana Russia Ukraine ani gi marakta soknariba lan khamhaudrabadi malem pumbada lanjau thulakpa yari Ukraine gi eastern city ama oriba Severodonetsk Russia gi lanmisinga akan mamongna leptana lan kapnabagi thawng chathari mafam asi Moscow gi lanmisingna sayol kya gi mamangdagi namduna mullaga lauksinana bhonarakliba mafam amani haina ngasi Ukrainian gi authority singna phongdorakre hauji khwaidigi kanna yamna sathiba mongda lanthengnariba mafam asi Severodonetsk gi manakta leiba city asidani hauji power Russian lanmisingna mafam adura sangshinduna control tawbu ngamdri haina one sub region gi governor Rasgi gaidena phongdorakli masida natana lanpham asigi akoibida leiba khungang singsu yamna khudong thiningai oiba phibamda leiri mafam adugi Toskivska Zolote hariba village asidagi misam sing tholaknaba kana hotnari adubu mai pakpadi ngamdri hairi hansu pausna makhatarakli makhasa tharakpoina to papawna US President Joe Biden puari oihораgadaba gun control law sign tokre hanakta US ta lanaimi kayamarum na mathong maram khangdana nongmai kayamarum serial 9 kap thoktuna miyam gi punsi sauna singnaba laikhraba matungna US President Joe Biden ngasi khwaidigi maru oiraba madi puari oihораgadaba gun violence bill sign tokre hawkibise kayamarum issue asigi matangna US parliament pass toba ngamdana lakhibani hanakta su Texas Elementary School da oza ani amadi mahairoi taraga mapan sakhangdabana nungmai kapsilakpada laikhidrabani ngasida US ta sadaran miyam gi punsi kanma ngamlagani haiba wafam Jobidena White House ta lauthoki mathong khangdana nungmai kapthorakpada victim oihoraba imung manung kaya US ta laidi haiba wafam palladuna president asina haya siguma thawdok sing asina US authority bu karigumba akhanaba thorang ama lokhanaba message pidunu lakhibani adugumba message adunga sidi mapung fana thabak to onthok pangam laiki gun violence bill adu US ki house na ngarang irai numita aroiba approval pikhibani bill adu hawkiba sogol sunumita Senate na pass toki maki aroiba sign adu tawraba matungda Biden na Europe ta summit ani yaurunabagidama Washington thadoki
ngasi pass tawkraba legislation asina naha oiriba US ki miyoi singna license ki nongmai laina bu khona rakpara tongan athing mayam ama lehlagani mataw asumna migi yumda sangduna bap ta da bumona nomai kap miyoi gi masingsu singthane oina hanthanduna miyamna santi oina laibangam halagani hairi haujisu hiramasiga mari lainana laingana lawdaba thabak thorom kayamarum lairi heba wafam zobidena fongdokladuna sadaran miyam gi punsi kanana paikhatpham tokpa thabak singadu paikhatana tokloi haki say sigi February taraga mathuda handakta mathong khangdana nomai kapsilakpada laikhidraba singi imung manung asu apan mayuk na horaba miyoi singmadi lawmaker singweba akhanaba ebenama makna yumbu oiduna singani hanasu US president sina fongdoki atopa pawamadana Maharashtra ki rebel MLA taraga taruki mathakta deputy speaker na disqualification ki notice issue tokre paukhum piraknaba khangankre hoyalan pawro phong pato pawamana Maharashtra ki chief minister Uddhav Thackeray ki mayokta ihau hauriba state asigi ruling party Shiv Sena ki rebel MLA kunthrago humdoina hana laijariba party asigi maming lauraga Shiv Sena Bala Saheb haina mingthonba anoba party ama semle haina ngasi laptokre haukiba yumsikesa numitegi Maharashtra ki ruling party oiriba Shiv Sena ki MLA kunthrago humdoi amadi independent MLA taret yauna punna MLA nifu Assam ki capital city Guwahati da laktuna khongjang sangsinba horakibani Eknath Sindena lusingba rebel MLA singa sinangasi Shiv Sena Bala Saheb haina mingthonba anoba party ama semle haina laktokibani amaramda Maharashtra Congress ki lusingba Ashok Sabana phongdokibada speaker gi ayaba phangdri phaw nauna semle hariba party asi satnaba yaroidaba mani rebel MLA kunthrago humdoina thangalakhiba no confidence motion adusu Maharashtra assembly gi deputy speaker reject tokre MLA kunthrago humdoina khuyek piba no confidence motion gi serol adu MLA amatana speaker gi office ta satlaga pisiluba tawkhide email thangna makhoi gi warul adu thakibani haina NDTV gi report amana hairi Marasida Uddhav Thackeray ki teamna rebel MLA sing disqualification taunaba rei tarakhiba duga mari lainana assembly ki deputy speaker na rebel MLA taraga taruki mathakta notice issue tawkhre notice asigi matungina makhoi gi mathakta thangalakliba plea dugi pakum pinaba masa laktun natraga maki council ama ningthokaba numita tharakadabani hairi nakala maromda Maharashtra da lairiba Shiv Sena gi masing yamlaba supporter singna rebel MLA singi thawung adubu yaningdaba phongdokhibaga loinana rebel MLA sing adubu lusingliba Eknath Sinde gi mita mai thakre hairi hena pausna su makhatana su phongdorakli loisilakpoina naharol gi thaudang poksi da phongba topa paung khatanga myamna tentakna thamjaramge Assam da ising isaw gi phibam luna lairi Mukesh Ambani gi masa nupana lupa crore kunga manga Assam gi relief fund da dan tawkre Assam li ising isaw gi phibam luna lairi hokiba pungkun gamari asigi manung isaw sina miyoi tara sikibaga loinana hauju phawbad Assam da thoklibi ising isaw amasum landslide sikiba migi masing punna samaga taraga nipan sure Assam li ising isaw gi awawa mayok nariba siga mari lainana industrialist Mukesh Ambani gi Anand Ambani na Assam gi chief minister relief fund lupa crore kunga manga donate tokre Assam ki Chief Minister Himanta Biswa Sarma ma ki Twitter ta thagalakhi bu gorol amada Mukesh Ambani masum Anand Ambani na anina Assam yam gi luraba tanpham asida lupa crore kunga manga CM relief fund da donate tawrakhibada sigidamak ta thagatpa phongdokli hari Kasar district ki Silsar town asi ising thumjinduna lairakhiba numit tar unisure haukiba pungkun gi mari asida Barpetra Dubri Karimganj amasum Udalpuri district miyoi ani amasum Kasar amadi Moregaondana isausina mi amamam sire hanisu pausna phongdorakli hauzikoina di myam pausi matangse lusinjarage azuga myam puna anobo update I pausing myam ngamina si hanisu channel sigi mekedi gi myam da thamjari and thank you